Suspension of Operation Sugi Yannaba Khudakta Louthok Amadi Meechang Meekhai Naiba Assam Rifles Lamdam Asidagi Louthok HAIBA demand TOURADUNA ngasi Manipur ki TAMPAK ki MAPHAM kayada WAKAT MEEPHAM PANGTHOKLI Singzamai Fiyon Fam Kaitel gi ima sing nasu Singzamai Kaitel da WAKAT MEEPHAM PANGTHOKLI ngasi no magi sintha leptuna chathakiba khongjang aduda Lamdam asida kanglon kaina changsilakliba kuki immigrant sing takthoku Kuki narco terrorist singge makutagi India amasong Manipur bukalu HAIBA yauna tongan ba wahai kaya iba placard sing siznake Wakat MEEPHAM atada saruk yakiba ima sing na khulngakpa icha sing sokpa yaroi macha soklabadi mama oibi sing tumina lairoi HAIBA na jingba kholau kaya sulauke